IPEC TV News na adom butaram na uksari. Churachandpur posting taba Manipur Police ki head constable Siamlal Pau kauba mioi amana ain gi wangmada lan yausinduna nongmei kapa yaubagi bhayelam oirakpadagi head constable asibu Churachandpur district police ki SP Sivananda Sarbena thabak suspend tauki madugi matung suspend taukiba numi tha si tang 15 gi numidang pung 3 tarakpada masing yamlaba mi khutpu amana horoktuna SP office DC office amadi Churachandpur gi mini secretariat building mai thaduna akayato thongi Thauthok adada mamal yamlaba chechang kayasu maina tangoi oina chakre masida mangjari bisi kanagino haibisi khantagdabani constable ama suspend taukiba order adu pung 13 phawbagi manungda handoknaba thakiba matam loigire haiduna indigenous tribal leaders forum ITLF nang Churachandpur district ki manungda laiba office singda thabak tawriba myoising office kadana akan wafam phungdolli adubu ITLF ku chairman among secretary ni thadorkiba notice aduda financial medical among educational institutions singdadi athingba si chatnaroi haina su palli Leingaki Maikidagi chief secretary Binil Joshina thokib order amagi matungina Leingaki thabak tawibasina mangjongno na suthi lobo natana office kadrabadi no work no pay chatnagani state Leingaki authority amasung tongan institutions sing management authority amadi autonomous body singna soidan office kagadabni haibuni singbo order palli matang sida haining libati issue amagi dama authority hekto isilakpasi yadi haiba ma khangan ma mathok tai Churachandpur district Leingaki office sing thabak tawibasing office kadana ITLF na hairi wafam masida Leingak na akan mum ing changduna Leingak am lei haibdu khangan gadabani office po kadraba mathau ma khangdabagi damakta thabak tagi suspend tawbonate makhoi sing adu thabak tagi thadar kadabani Channel asibu subscribe, like, share amadi comment tawbiduna support tawbiyo haizari IPEC TV na adom bu thagachari.